ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤꯅ ꯆꯨꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯣꯏꯁꯤꯜꯍꯧꯗꯕ ꯏꯁꯩ ꯁꯛꯄꯤ ꯑꯃꯅ ꯀꯧꯔꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯈꯥ ꯑꯔꯣꯏꯕ ꯁꯔꯨꯛ ꯉꯁꯤ ꯄꯨꯖꯔꯛꯂꯤ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯒ ꯃꯌꯥꯝꯒꯤ ꯋꯥꯈꯜꯗ ꯐꯥꯎꯕꯤꯔꯛꯄꯁꯤꯡꯁꯨ ꯑꯗꯨꯝ ꯀꯃꯦꯟ ꯍꯥꯏꯕꯤꯔꯝꯃꯨ ꯇꯥꯕꯤꯔꯁꯤ ꯏꯁꯩ ꯁꯛꯄꯤ ꯑꯃꯅ ꯀꯧꯔꯤ ꯋꯥꯔꯤꯒꯤ ꯑꯔꯣꯏꯕ ꯇꯥꯡꯀ ꯇꯣꯝꯄꯣꯛꯅ ꯌꯥꯝꯅ ꯊꯨꯅ ꯃꯥꯒꯤ ꯀꯀꯥꯗꯨꯅ ꯆꯠꯈꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯃꯥꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯗꯨꯅ ꯇꯨꯡꯏꯟꯅꯔꯛꯈꯤ ꯃꯇꯝ ꯑꯁꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝꯅꯤ ꯂꯝꯕꯤ ꯁꯣꯔꯣꯛ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯆꯠꯅꯗꯕ ꯃꯇꯝꯅꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯅꯤꯡꯕꯗꯒꯤ ꯀꯀꯥ ꯑꯃꯥꯏꯕꯗꯨꯒꯤ ꯃꯇꯨꯡ ꯑꯁꯤ ꯃꯥꯅ ꯏꯟꯅꯔꯛꯄꯅꯤ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛꯅ ꯁꯨꯝ ꯁꯥꯏꯀꯜ ꯊꯧꯔꯒ ꯂꯥꯛꯄꯁꯤꯅ ꯍꯧꯖꯤꯛꯇꯤ ꯆꯤꯡꯈꯣꯡ ꯑꯁꯤ ꯌꯧꯔꯛꯂꯦ ꯆꯤꯡꯈꯣꯡ ꯑꯁꯤ ꯌꯧꯕꯗꯒꯤꯗꯤ ꯏꯆꯤꯛ ꯆꯤꯛꯄ ꯍꯥꯏꯕꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯣꯏꯈ꯭ꯔꯦ ꯊꯦꯡꯂꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯑꯁꯤ ꯇꯣꯝꯄꯣꯛ ꯀꯔꯤꯒꯨꯝꯕꯗ ꯑꯀꯤ ꯇꯨꯖꯨꯡꯕꯁꯨ ꯐꯥꯎꯔꯛꯏ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯩꯈꯣꯏ ꯑꯃꯗꯤ ꯃꯃꯣꯆꯥꯗ ꯑꯣꯏꯔꯤꯕ ꯁꯥꯊꯤꯔꯕ ꯇꯝꯊꯤꯔꯕ ꯃꯑꯣꯡꯁꯤꯡ ꯑꯗꯨꯅꯁꯨ ꯃꯉꯣꯟꯗ ꯑꯀꯤꯕꯁꯨ ꯐꯥꯎꯔꯤꯕꯅꯤ ꯀꯀꯥ ꯑꯗꯨꯒ ꯃꯥꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤꯕꯁꯨ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯇꯨꯡꯏꯜꯂꯛꯄꯅꯤ ꯆꯤꯡꯈꯣꯡ ꯑꯁꯤ ꯌꯧꯕꯗꯒꯤ ꯑꯩꯕꯨ ꯃꯊꯛꯂꯣꯝꯗ ꯀꯥꯁꯤꯔꯥ ꯀꯥꯔꯣꯏꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯟꯕ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯅꯨꯄꯥꯅꯤ ꯀꯥꯔꯒ ꯌꯦꯡꯂꯒꯦ ꯑꯣꯏꯅꯤꯡꯕ ꯑꯣꯏꯔꯁꯅꯨ ꯂꯥꯛꯅꯤꯡꯕ ꯂꯥꯛꯂꯁꯅꯨ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯈꯜꯂꯕ ꯇꯨꯡꯗ ꯇꯣꯝꯄꯣꯛ ꯁꯥꯏꯀꯜ ꯑꯗꯨ ꯃꯊꯛꯂꯣꯝꯗ ꯏꯟꯈꯠꯂꯛꯏ ꯊꯧꯒꯠꯄꯗꯤ ꯉꯝꯗꯕꯅꯤꯅ ꯇꯞꯅ ꯇꯞꯅ ꯏꯟꯈꯠꯂꯛꯏ ꯈꯨꯗꯣꯡ ꯆꯥꯗꯕ ꯍꯥꯏꯔꯒꯅ ꯑꯐꯤꯡ ꯑꯐꯥ ꯑꯣꯏꯅ ꯃꯥꯅ ꯂꯥꯛꯈꯤꯕꯁꯤꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯃꯩꯉꯥꯜ ꯑꯣꯏꯕ ꯌꯥꯕ ꯑꯃꯠꯇ ꯌꯥꯎꯔꯛꯈꯤꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯊꯥ ꯉꯥꯟꯕꯅꯤꯅ ꯊꯉꯥꯜ ꯑꯗꯨꯒꯤ ꯃꯉꯥꯜ ꯑꯁꯤꯅ ꯃꯥꯅ ꯌꯦꯡꯂꯒ ꯂꯥꯛꯄꯅꯤ ꯑꯁꯨꯝꯅ ꯆꯤꯡ ꯂꯝꯕꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯥꯔꯛꯄ ꯃꯇꯝꯗꯅꯤ ꯑꯍꯤꯡ ꯑꯊꯦꯡꯕ ꯃꯇꯝꯗꯒ ꯑꯣꯏꯕꯅꯤ ꯇꯥꯍꯩꯗꯕ ꯍꯩꯅꯗꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃꯁꯨ ꯇꯣꯝꯄꯣꯛ ꯑꯗꯨꯝ ꯇꯥꯗꯕ ꯅꯠꯇꯦ ꯇꯥꯔꯤ ꯆꯤꯡ ꯑꯁꯤꯒꯤ ꯑꯁꯣꯝ ꯃꯊꯛꯂꯣꯝꯗꯒꯤꯁꯨ ꯑꯗꯨꯝ ꯇꯥꯔꯤ ꯑꯗꯨꯕꯨ ꯍꯟꯅ ꯇꯨꯟꯅ ꯀꯔꯤꯃꯠꯇ ꯌꯦꯡꯗꯦ ꯉꯁꯥꯏꯒꯤ ꯃꯈꯣꯏꯒꯤ ꯃꯌꯥꯝ ꯄꯣꯊꯥꯐꯝ ꯑꯣꯏꯔꯤꯕ ꯂꯩ ꯐꯖ ꯐꯖꯕ ꯁꯥꯠꯂꯤꯕ ꯃꯥꯒꯤ ꯀꯀꯥ ꯑꯗꯨꯅ ꯆꯠꯈꯤꯕ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯇꯕꯨ ꯌꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛ ꯑꯗꯨꯝ ꯂꯥꯛꯏ ꯑꯁꯨꯝꯅ ꯃꯥꯅ ꯏꯟꯈꯠꯂꯛꯄꯁꯦ ꯐꯅꯌꯥꯝꯅꯗꯤ ꯁꯥꯡꯂꯦ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯃꯥꯅ ꯃꯇꯝ ꯀꯨꯏꯅ ꯂꯥꯛꯈꯤꯗꯕ ꯍꯥꯏꯕꯗꯨꯒꯤꯁꯨ ꯈꯪꯗꯦ ꯃꯐꯝ ꯑꯁꯤ ꯌꯧ ꯍꯥꯏꯕ ꯄꯥꯛ ꯌꯥꯗꯕꯅꯤ ꯇꯣꯝꯄꯣꯛ ꯆꯟꯅ ꯆꯟꯅ ꯃꯁꯥ ꯄꯨꯝꯕꯁꯨ ꯅꯤꯛꯂꯤ ꯑꯩꯅ ꯑꯩ ꯀꯀꯥ ꯊꯦꯡꯅꯗ꯭ꯔꯤꯉꯩ ꯍꯣꯔꯦꯟ ꯀꯔꯤꯒꯨꯝꯕꯗ ꯈꯨꯗꯣꯡ ꯆꯥꯗꯕ ꯊꯣꯛꯂꯕꯗꯤ ꯀꯔꯤ ꯀꯝꯗꯧꯕ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕ ꯋꯥꯈꯜ ꯑꯁꯦ ꯈꯟꯅ ꯈꯟꯅ ꯁꯨꯝ ꯀꯥꯈꯠꯂꯛꯏ ꯃꯥꯅ ꯁꯨꯝ ꯀꯥꯈꯠꯂꯛꯄꯗ ꯃꯐꯝ ꯑꯗꯨ ꯌꯧꯒꯗꯕꯗꯤ ꯄꯪꯌꯥꯝꯗꯤ ꯌꯥꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯏꯜꯂꯝꯕ ꯁꯥꯏꯀꯜ ꯑꯁꯦ ꯀꯔꯝ ꯇꯧꯈꯤꯕꯅꯣ ꯈꯪꯗꯦ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯆꯞ ꯂꯦꯞꯈꯤꯕꯅꯤ ꯇꯣꯝꯄꯣꯛ ꯇꯨꯡ ꯍꯟꯅ ꯌꯦꯡꯕ ꯅꯠꯇꯦ ꯑꯗꯨꯝ ꯏꯜꯂꯒ ꯆꯠꯄꯅꯤ ꯑꯗꯨꯕꯨ ꯁꯥꯏꯀꯜ ꯑꯁꯤꯅ ꯑꯗꯨꯝꯅ ꯂꯦꯞꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯇꯣꯝꯄꯣꯛꯁꯦ ꯀꯩꯅꯣꯅꯦ ꯀꯗꯥꯏꯗꯅꯣ ꯌꯥꯜꯂꯤꯁꯤꯕꯣ ꯑꯁꯨꯝꯅ ꯁꯥꯏꯀꯜ ꯑꯁꯤꯒꯤ ꯃꯈꯥꯔꯣꯝꯗ ꯆꯀꯥꯔꯣꯝꯗ ꯃꯥꯅ ꯌꯦꯡꯊꯔꯛꯏ ꯌꯦꯡꯊꯔꯛꯄ ꯃꯇꯝꯗ ꯀꯔꯤꯃꯠꯇ ꯐꯥꯕ ꯌꯥꯟꯕ ꯎꯗꯦ ꯀꯔꯤꯅꯣ ꯀꯗꯣꯝꯗꯅꯣ ꯌꯥꯜꯂꯤꯁꯤꯕꯣ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯁꯥꯏꯀꯜ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝ ꯃꯥꯅ ꯂꯥꯛꯈꯤꯕ ꯂꯝꯕꯤ ꯑꯗꯣꯝꯒꯤ ꯇꯨꯡꯂꯣꯝꯗ ꯌꯦꯡꯉꯤ ꯑꯗꯣꯝꯗ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯀꯅꯥꯃꯠꯇ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯇꯣꯝꯄꯣꯛꯅ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯁꯥꯏꯀꯜ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯌꯥꯟꯈꯤꯕꯅꯣ ꯁꯤꯅꯤ ꯑꯃꯨꯛ ꯏꯜꯂꯒ ꯌꯦꯡꯉꯤ ꯑꯃꯨꯛ ꯏꯟꯕ ꯃꯇꯝꯗꯁꯨ ꯌꯥꯔꯦ ꯈꯔ ꯑꯃꯨꯛ ꯏꯜꯂꯕ ꯃꯇꯨꯡꯗꯁꯨ ꯑꯃꯨꯛꯀꯁꯨ ꯉꯁꯥꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯁꯥꯏꯀꯜ ꯑꯁꯦ ꯑꯃꯨꯛ ꯐꯥꯈ꯭ꯔꯦ ꯇꯣꯝꯄꯣꯛ ꯍꯟꯗꯛꯃꯛꯁꯨ ꯌꯥꯝꯅ ꯀꯟꯅ ꯃꯨꯛꯇꯨꯅ ꯆꯤꯡꯅꯕ ꯏꯟꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ ꯑꯃꯨꯛꯀꯁꯨ ꯃꯈꯥꯔꯣꯝꯗ ꯄꯥꯛꯊꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯇꯨꯡ ꯅꯥꯛꯌꯦꯠ ꯑꯀꯣꯏꯕꯗ ꯀꯨꯌꯦꯡ ꯌꯦꯡꯉꯤ ꯃꯁꯤꯗꯁꯨ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯃꯤꯀꯨꯞ ꯑꯁꯤꯗ ꯌꯥꯝꯅ ꯏꯪꯂꯕ ꯅꯨꯡꯁꯤꯠꯅꯁꯨ ꯁꯤꯜꯂꯛꯂꯤ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯑꯁꯤꯅ ꯇꯣꯝꯄꯣꯛꯀꯤ ꯃꯁꯥꯗ ꯐꯨꯕꯗ ꯃꯁꯥ ꯄꯨꯝꯕ ꯑꯀꯤ ꯇꯨꯖꯨꯡꯕꯒ ꯂꯣꯏꯅꯅ ꯃꯁꯥꯁꯤ ꯇꯨ ꯈ꯭ꯌꯥꯎꯈ꯭ꯌꯥꯎ ꯁꯨꯝꯂꯤ ꯑꯩꯈꯣꯏ ꯏꯃꯥꯈꯣꯏꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯕꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯏꯗ ꯑꯩꯕꯨ ꯀꯀꯥꯒꯤ ꯃꯅꯥꯛ ꯌꯧꯗ꯭ꯔꯤꯉꯩ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯕꯗ ꯃꯇꯥꯔꯕ꯭ꯔꯥ ꯀꯥꯟꯅꯗꯦ ꯐꯅ ꯀꯟꯅ ꯌꯥꯟꯒꯦ ꯌꯥꯟꯁꯅꯨ ꯐꯥꯒꯦ ꯐꯥꯁꯅꯨ ꯑꯩ ꯌꯧꯗꯕ ꯌꯥꯗꯦ ꯀꯀꯥꯒꯤ ꯃꯅꯥꯛ ꯌꯧꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯑꯁꯤ ꯈꯟꯕꯒ ꯂꯣꯏꯅꯅ ꯁꯥꯏꯀꯜ ꯑꯁꯤ ꯑꯃꯨꯛ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯏꯟꯕ ꯍꯧꯏ ꯍꯟꯗꯛꯃꯛꯇꯤ ꯃꯈꯥ ꯇꯥꯅ ꯀꯔꯤꯃꯠꯇ ꯌꯥꯜꯂꯛꯇ꯭ꯔꯦ ꯑꯗꯨꯕꯨ ꯌꯧꯔꯝꯗꯥꯏ ꯃꯤꯀꯨꯞ ꯈꯔꯗ ꯉꯥꯏꯔꯕ ꯃꯇꯝꯗꯅꯤ ꯇꯣꯝꯄꯣꯛꯅ ꯁꯥꯏꯀꯜ ꯑꯁꯤ ꯑꯗꯨꯝ ꯏꯜꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯇꯨꯡꯗ ꯌꯥꯝꯅ ꯅꯛꯅ ꯅꯨꯄꯤ ꯑꯃꯅ ꯀꯞꯄ ꯀꯔꯤꯒꯨꯝꯕꯗꯅ ꯅꯣꯛꯄ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯣꯝꯄꯣꯛꯅ ꯇꯥꯔꯛꯈꯤ ꯇꯣꯝꯄꯣꯛ ꯈꯪꯂꯦ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯃꯥꯕꯨ ꯀꯥꯏꯍꯧꯔꯤꯕꯅꯤ ꯃꯥꯕꯨ ꯀꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯍꯟꯅ ꯀꯔꯤꯃꯠꯇ ꯌꯦꯡꯂꯣꯏ ꯑꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯅꯤꯡꯕ ꯊꯣꯛꯁꯅꯨ ꯑꯩ ꯀꯀꯥꯒꯤ ꯃꯅꯥꯛꯇꯤ ꯑꯩ ꯅꯝꯗꯅ ꯌꯧꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯟꯅ ꯀꯔꯤꯃꯠꯇ ꯌꯦꯡꯗꯦ ꯑꯗꯨꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯗꯨꯝ ꯀꯧꯔꯔꯤ ꯇꯣꯝꯄꯣꯛ
asumna toina komonu matam asida masase pangnikta nikle hanamukti aroibu oina adum noklamba kaklamba kaya ama toramba nupi ase mamangda tha 7-9 mamangda tompokna takhiba khonjel ado ngasi mikup asida amuk tarakle nupi asina kablaga mana laurari aigi pabung kanbiyu haduna nakhoi cheli bisingna aikhoi gi mateng pangbiyu aikhoi su hingninge aigi pabung amadi aibu sukanbiyu aigi pabung amadi aibu sukanbiyu haduna mana lauba khonjel ase tompok ki dungna tahalakle mikup asidani tompokna khangliba ngasai makai mangonda laknariba mangonda kiheliba kaya ase atai kanasu nate macha thoi haribi nupi adugi thawai soidan maki oigani habse man khangi tompok hanamukti man ilama cycle si makha tan inkite chap leptuna masa pum niktuna akiba khonjel amada mana wa nganglare aidi karimata khangde ai ka ka banakta ai lakpane khange nahag thawai se macha thoi gi thawai ni adubu numituda ai nangi mateng pangkhidaba nate aina mateng pangnaba honaki adubu aigi marup anina aibu namduna phaduna singkhibane numitugi ningamdabuduna ai ngasi phawba singasida lakhide aibudi khudong thibda tahanbigano aigi kakagi manakta aibu muktadi yohanbiyo haduna mahakse chap leptuna makhut lonaraga man hajarami asumna mahagna hajarapka matam asidani amokki hena yaklaba tamthiraba chathiraba khonjel kaya manopki makholase akoibsida mana tarakliba tompok haina batana ba yararoi khanbadagi cycle ase yamna kanna induna cheli aduga panglap laptrabanina magi kakadu mana kauraga kaka kadaida leibano haduna kanna laurga mahakase chelei laibak phaba hagadra magi kakadu su mafam masi yauduna karigumba khara pangthoknaba karigumba khara thadoknaba sem sarengi matam asidani adumna khonjel ama tarakka matam asida khonjel ase soidan maki tompugi khonjel orangmani habse mana khangwadagi makse thabak adungi haktang leptuna hawgalei adugi yengi magi tosla se pet kapthorai laurab khonjel adugi mai gairomda mana kapthoraka matam sida yamna pakhanna cycle adu induna chilakliba nupa macha ama mana ure yamna munni yingkhiluba matambadi tompok oramle masidagi mahaksu matau karam tawna masida laklibna habse ngakpuda loikre makchi chilei tompo kaino toriduna nate nangdi natomta laklibra sida tompokna kakaduna adumna korokpa chinsilaka matam asida mahaksu yamna harauna chinsilei saigan ka mathongram khangkidre langthornamlaka mahak ase chinsilakpani aduga mihun thaun sudrapa tompo asina mai kakadi yamna kanna kosile akibagi mawangda mana wa hairari wa tamnari kakaduna su hangi karigino laitin kallaba tamthiraba masigi mafam asida nahakna tomta lakliba hayu yumlomda kari tahobu yaurage nahakna tomta chelaklibadi atopa kana yawi kari khudong thiba yumlomda thawrabage tompona khumi kari mata thokde kakana lai khurumbase ai yengbadagi ai lakpani wadu tabada mai kaka saure nasage thawaibu kari mata pamudabra nangbo asiguma thabasidi nakhoini yengbu yaba thabak nate karigumbada nahagna dasa pangdaba mi ama oiba tarakadi nangonda khudong thiba hena nangadoribani law ai nangbu thingi law aduga masigi masida nahakuina leigeno tompokni yadre masu yengi kaisum toroi ai masi imna tumini yengi haduna mage kakasida tompokna ngarang ngangi kaka amai buduna su phana kana haiduna tompokpu thinna ba honabani adubo tompokna mayadrabada mahakari haigani tompokna su hairi aina ngasi laklibse kariguma khara khaningbdagi lakpani horel loiraba tungda aina kakada wari lige kaka ai masi imna tumina leijage haduna hanjin haibdagi magi kakasina su thoranga masillare adubu tawgadurba thabasidi araiba thabakta nate mamanaba ani masu asumna nupi asi ognabadi khudong thiba taribani tompokta su asiguma khudong thiba si thokadra haduna mana wajabadagi tompokpu yengdana ba haibani adubu magi nakan maktada tuminna machi lenghandana phamallaga mahagna tompokta hairare namit pangthokano ko namit usulo aduga nangna akiba phanaba
ꯅꯪꯒꯤ ꯅꯈꯨꯠ ꯅꯥꯝꯃꯅ ꯑꯩꯒꯤ ꯏꯁꯥꯗ ꯊꯦꯡꯉꯨ ꯑꯩꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯊꯧꯔꯥꯡ ꯇꯧꯒꯦ ꯑꯩꯁꯨ ꯃꯤꯠ ꯄꯥꯡꯒꯗꯕ ꯅꯠꯇꯦ ꯅꯍꯥꯛ ꯀꯔꯤꯃꯠꯇ ꯂꯦꯡꯕ ꯌꯥꯗꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯀꯥ ꯑꯃꯥꯏꯕꯁꯤꯅ ꯃꯥꯒꯤ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯂꯦ ꯑꯗꯨꯒ ꯁꯦꯝ ꯁꯥꯕ ꯍꯧꯔꯔꯦ ꯇꯣꯝꯄꯣꯛꯁꯨ ꯃꯃꯤꯠ ꯎꯏꯁꯤꯟꯈ꯭ꯔꯦ ꯀꯀꯥꯗꯨꯅ ꯎꯏꯁꯤꯜꯂꯨ ꯍꯥꯏꯕꯗꯒꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯀꯀꯥ ꯑꯃꯥꯏꯕꯁꯤꯅ ꯃꯥꯒꯤ ꯂꯥꯏꯔꯣꯟꯁꯤꯡ ꯄꯨꯟꯅ ꯁꯣꯜꯂꯕ ꯇꯨꯡꯗ ꯃꯆꯥꯊꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯊꯋꯥꯏ ꯑꯁꯤꯕꯨ ꯃꯥꯅ ꯀꯧꯔꯔꯦ ꯊꯋꯥꯏ ꯑꯁꯤ ꯄꯪꯂꯥꯞ ꯂꯥꯞꯅ ꯂꯩꯕ ꯅꯠꯇꯦ ꯑꯀꯣꯏꯕꯁꯤꯗ ꯏꯅꯛ ꯅꯛꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯍꯦꯛ ꯀꯧꯕ ꯃꯇꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯇꯣꯝꯄꯣꯛꯀꯤ ꯀꯀꯥ ꯑꯃꯗꯤ ꯇꯣꯝꯄꯣꯛꯀꯤ ꯃꯁꯥꯗ ꯅꯨꯡꯁꯤꯠ ꯑꯁꯤꯅ ꯀꯟꯅ ꯁꯥꯐꯨ ꯀꯟꯅ ꯀꯟꯅ ꯐꯨꯔꯤꯕꯁꯤ ꯑꯗꯨꯝ ꯐꯪꯂꯔꯦ ꯂꯥꯏꯔꯣꯟ ꯁꯣꯟꯅ ꯁꯣꯟꯅ ꯀꯀꯥꯁꯤꯅ ꯑꯗꯨꯝ ꯍꯥꯏꯔꯤ ꯅꯪ ꯃꯤꯠ ꯄꯥꯡꯒꯅꯨꯀꯣ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯍꯥꯏꯔꯔꯤ ꯃꯆꯥꯊꯣꯏꯒꯤ ꯊꯋꯥꯏ ꯑꯁꯤ ꯑꯃꯥꯏꯕꯁꯤꯒꯤ ꯃꯥꯡꯃꯛꯇꯗ ꯁꯥꯐꯣꯡꯂꯛꯂꯦ ꯃꯍꯥꯛꯅ ꯍꯦꯛ ꯁꯥꯐꯣꯡꯂꯛꯄ ꯑꯃꯥꯏꯕꯁꯤꯒꯤ ꯃꯥꯡꯗ ꯍꯦꯛ ꯂꯦꯞꯄꯗꯒꯤ ꯑꯃꯥꯏꯕꯁꯦ ꯎꯏꯁꯤꯜꯂꯝꯕ ꯃꯥꯒꯤ ꯃꯤꯠ ꯑꯁꯦ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯃꯆꯥꯊꯣꯏꯒꯤ ꯁꯛꯇꯝ ꯑꯁꯤꯒ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯏ ꯃꯥꯅ ꯍꯪꯉꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯃꯈꯣꯏ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯨꯗ ꯅꯪꯅ ꯑꯀꯤ ꯇꯨꯖꯨꯡ ꯐꯥꯎꯍꯜꯂꯤꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯉꯥꯎꯕꯒꯤ ꯐꯤꯕꯝꯗ ꯂꯩꯍꯜꯂꯤꯕꯅꯣ ꯅꯪꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯍꯥꯏꯌꯨ ꯅꯪꯒꯤ ꯑꯄꯥꯝꯕꯁꯤꯡ ꯑꯩꯅ ꯂꯣꯏꯅ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯃꯆꯥꯊꯣꯏ ꯀꯔꯤꯃꯇ ꯈꯨꯝꯗꯦ ꯃꯆꯥꯊꯣꯏꯒꯤ ꯁꯛꯇꯝ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯍꯦꯛ ꯌꯦꯡꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ ꯑꯃꯥꯏꯕꯗꯨꯅ ꯎꯕ ꯃꯇꯝꯗꯕꯨꯗꯤ ꯃꯍꯥꯛꯇꯤ ꯍꯥꯟꯅꯗꯒꯤ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯁꯥꯟꯅꯕ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯃ ꯌꯦꯡꯕꯗꯒꯤ ꯃꯥꯅ ꯀꯔꯤꯃꯇ ꯈꯟꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯇꯣꯝꯄꯣꯛꯅ ꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯕ ꯃꯥꯒꯤ ꯃꯤꯠꯇꯁꯨ ꯀꯔꯤꯒꯨꯝꯕ ꯁꯛꯇꯝ ꯑꯁꯤ ꯎꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯀꯤꯕ ꯍꯦꯟꯕꯗꯒꯤ ꯋꯥꯟꯊꯕꯁꯨ ꯌꯥꯏ ꯃꯁꯤꯃꯛꯅꯅꯤ ꯉꯁꯥꯏ ꯃꯈꯩ ꯂꯥꯏ ꯈꯨꯔꯨꯝꯕ ꯃꯇꯝꯗ ꯃꯤꯠ ꯄꯥꯡꯊꯣꯛꯀꯅꯨ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯀꯥ ꯑꯃꯥꯏꯕꯁꯤꯅ ꯄꯥꯡꯊꯣꯛꯍꯟꯗ꯭ꯔꯤꯕ ꯑꯃꯥꯏꯕꯁꯤꯅ ꯃꯆꯥꯊꯣꯏꯗ ꯐꯖꯅ ꯍꯪꯂꯔꯦ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯌꯨ ꯑꯩꯅ ꯂꯣꯏꯅ ꯄꯤꯒꯅꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯁꯥꯗ ꯑꯀꯤ ꯇꯨꯖꯨꯡ ꯐꯥꯎꯍꯜꯂꯒꯅꯨ ꯃꯇꯨꯡꯗ ꯆꯪꯂꯒꯅꯨ ꯅꯍꯥꯛ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗ ꯂꯩꯔꯒꯅꯨ ꯑꯁꯤꯕ ꯊꯋꯥꯏ ꯅꯪꯗꯤ ꯂꯥꯞꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯇꯝ ꯑꯁꯤꯗꯅꯤ ꯃꯃꯤꯠ ꯏꯔꯥ ꯆꯦꯜꯂꯕ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯃꯆꯥꯊꯣꯏꯒꯤ ꯊꯋꯥꯏꯅ ꯍꯥꯏꯔꯔꯦ ꯑꯁꯤꯕ ꯊꯋꯥꯏ ꯑꯁꯤꯕ ꯊꯋꯥꯏ ꯑꯁꯤꯕ ꯊꯋꯥꯏ ꯑꯩꯒꯤ ꯃꯔꯝꯗꯗꯤ ꯅꯍꯥꯛ ꯑꯃꯥꯏꯕꯅꯤ ꯅꯪꯅ ꯀꯔꯤ ꯈꯪꯉꯤ ꯑꯩꯍꯥꯛꯁꯨ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯍꯤꯡꯂꯛꯈꯤꯕꯅꯤ ꯇꯥꯏꯕꯪꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯂꯣꯏꯅ ꯈꯪꯅ ꯆꯥꯎꯔꯛꯈꯤꯕꯅꯤ ꯁꯤꯔꯕ ꯃꯇꯝꯗ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯑꯣꯏꯅ ꯂꯩꯒꯅꯨ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗ ꯀꯣꯏꯄꯥꯏ ꯄꯥꯏꯒꯅꯨ ꯅꯈꯣꯏ ꯂꯥꯞꯅ ꯂꯩꯔꯝꯂꯦꯟꯗ ꯇꯤꯜꯂꯨ ꯍꯥꯏ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯁꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯝꯗꯕ ꯋꯥꯔꯤ ꯀꯌꯥꯗꯨꯗꯤ ꯅꯈꯣꯏ ꯑꯃꯥꯏꯕꯅ ꯀꯔꯤ ꯈꯪꯉꯤ ꯃꯁꯤꯒꯤ ꯃꯔꯝꯗ ꯅꯍꯥꯛ ꯍꯥꯏꯕ ꯉꯝꯕ꯭ꯔꯥ ꯑꯩꯒꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯁꯤꯟꯕꯤꯈ꯭ꯔꯕ꯭ꯔꯥ ꯄꯥꯡꯊꯣꯛꯄꯤꯈ꯭ꯔꯕ꯭ꯔꯥ ꯑꯃꯥꯏꯕꯗꯨꯅ ꯈꯨꯝꯃꯛꯏ ꯈꯪꯉꯤ ꯅꯪꯒꯤ ꯅꯤꯡꯉꯝꯗꯕ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯅꯤꯡꯉꯝꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯗꯨꯗ ꯃꯤꯑꯣꯏ ꯀꯌꯥ ꯁꯤꯈꯤꯕꯗꯨꯗ ꯅꯍꯥꯛ ꯌꯥꯎꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯃꯊꯧ ꯃꯉꯝꯗꯤ ꯀꯔꯝꯅ ꯄꯥꯡꯊꯣꯛꯀꯅꯤ ꯅꯍꯥꯛ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯗꯅꯤ ꯇꯥꯈꯤꯕ ꯅꯪꯒꯤ ꯑꯁꯤ ꯍꯛꯆꯥꯡ ꯀꯗꯥꯏꯗ ꯂꯩꯈꯤꯕꯅꯣ ꯍꯥꯏꯕ ꯈꯪꯅꯈꯤꯕ ꯅꯠꯇꯦ ꯅꯍꯥꯛꯇ ꯅꯠꯇꯦ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯨ ꯂꯧꯈꯠꯄ ꯉꯝꯗꯕ ꯈꯪꯕ ꯉꯝꯗꯕꯁꯨ ꯌꯥꯝꯅ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯌꯣ ꯅꯍꯥꯛꯀꯤ ꯃꯊꯧ ꯃꯉꯝ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯀꯦ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯒꯦ ꯅꯪꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯌꯣ ꯃꯇꯝ ꯑꯁꯤꯗ ꯑꯁꯥꯎꯕꯗ ꯍꯦꯜꯂꯕ ꯃꯆꯥꯊꯣꯏꯒꯤ ꯊꯋꯥꯏꯅ ꯈꯨꯝꯃꯤ ꯂꯣꯏꯁꯤꯟꯕꯤꯒꯅꯨ ꯍꯧꯖꯤꯛ ꯃꯇꯝ ꯍꯦꯜꯂꯦ ꯑꯩꯅ ꯄꯥꯡꯊꯣꯛꯀꯗꯕ ꯑꯩꯅ ꯇꯧꯒꯗꯕ ꯊꯕꯛ ꯌꯥꯝꯅ ꯋꯥꯠꯂꯤ ꯏꯅꯤꯡ ꯏꯈꯥ ꯇꯝꯅ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟ ꯑꯁꯤꯗ ꯑꯩꯅ ꯂꯩꯈꯤꯒꯅꯤ ꯏꯁꯥꯒꯤ ꯊꯕꯛꯇꯤ ꯏꯁꯥꯅ ꯄꯥꯡꯊꯣꯛꯀꯅꯤ ꯅꯈꯣꯏ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗꯒꯤ ꯑꯩꯅ ꯃꯇꯦꯡ ꯂꯧꯔꯣꯏ ꯁꯣꯏꯅꯥꯏꯔꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯖꯗ꯭ꯔꯕ ꯑꯩꯒꯤ ꯄꯥꯕꯨꯡ ꯑꯩꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯃꯇꯧꯕꯨ ꯌꯦꯡꯕ ꯆꯠꯂꯤ ꯅꯈꯣꯏ ꯆꯠꯈ꯭ꯔꯣ ꯑꯩꯒꯤ ꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯥꯛꯀꯅꯨ ꯑꯗꯨꯒ ꯑꯩꯕꯨ ꯑꯁꯨꯝꯅ ꯊꯃꯥꯏꯅꯕ ꯑꯩꯕꯨ ꯅꯈꯣꯏꯅ ꯂꯥꯏꯔꯝꯂꯦꯟꯅ ꯊꯥꯅꯕꯁꯨ ꯍꯣꯠꯅꯒꯅꯨ ꯅꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯃꯆꯥꯊꯣꯏꯒꯤ ꯊꯋꯥꯏ ꯑꯁꯥꯎꯕꯁꯤꯅ ꯁꯥꯎꯅ ꯋꯥ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯑꯃꯥꯏꯕꯁꯤꯗꯤ ꯉꯁꯥꯏꯒꯤ ꯃꯣꯃꯣꯆꯥ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯁꯥꯗ ꯃꯥꯅ ꯀꯤꯍꯟꯈꯤꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯁꯥꯁꯤꯗ ꯑꯉꯥꯎꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯅ ꯂꯩꯈꯤꯕꯁꯤ ꯃꯁꯤ ꯀꯟꯗꯕ ꯌꯥꯗꯕꯅꯤꯅ ꯃꯥꯅ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯃꯆꯥꯊꯣꯏꯒꯤ ꯊꯋꯥꯏꯗꯤ ꯍꯩꯅ ꯇꯥꯟꯅꯕ ꯀꯔꯤꯃꯠꯇ ꯌꯥꯗ꯭ꯔꯦ ꯌꯥꯝꯃꯜꯂꯛꯇ꯭ꯔꯕꯗ ꯑꯃꯥꯏꯕꯁꯤꯅ ꯍꯥꯏꯔꯔꯦ ꯐꯔꯦ ꯅꯍꯥꯛꯅ ꯍꯟꯗꯛ ꯅꯨꯄꯥ ꯃꯆꯥ ꯑꯅꯤ ꯈꯛꯇ ꯅꯪꯒꯤ ꯊꯋꯥꯏꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯂꯩꯔꯤꯕ ꯑꯀꯤ ꯇꯨꯖꯨꯡꯕ ꯃꯈꯣꯏꯅ ꯑꯉꯥꯎꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯁꯦ
ꯃꯁꯤ ꯀꯣꯛꯅꯕ ꯅꯪꯉꯣꯟꯗꯒꯤ ꯃꯇꯦꯡ ꯈꯔ ꯅꯤꯒꯦ ꯃꯗꯨꯃꯇꯪꯗꯤ ꯅꯪꯅ ꯑꯌꯥꯕ ꯄꯤꯌꯨ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛꯀꯁꯨ ꯃꯃꯤꯠ ꯑꯁꯤ ꯉꯥꯡꯁꯪ ꯉꯥꯡꯅ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯃꯆꯥꯊꯣꯏꯒꯤ ꯊꯋꯥꯏꯅ ꯍꯥꯏꯔꯔꯤ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯃꯔꯥꯟꯅ ꯃꯄꯣꯠ ꯐꯥꯔꯕ ꯃꯁꯥꯒꯤ ꯃꯔꯥꯟ ꯃꯇꯤꯛ ꯆꯥꯅ ꯂꯩꯔꯕ ꯉꯥꯛꯇꯅꯤ ꯆꯠꯈ꯭ꯔꯣ 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 ꯑꯩꯅ ꯑꯣꯛꯅꯔꯤꯕ ꯑꯩꯅ ꯊꯦꯡꯅꯔꯤꯕ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯃꯁꯥꯒꯤ ꯃꯔꯥꯟ ꯃꯇꯤꯛ ꯆꯥꯅ ꯂꯩꯔꯕ ꯉꯥꯛꯇꯅꯤ ꯃꯈꯥ ꯇꯥꯅ ꯑꯩꯉꯣꯟꯗ ꯋꯥ ꯍꯪꯂꯒꯅꯨ ꯅꯍꯥꯛ ꯆꯠꯈ꯭ꯔꯣ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯃꯆꯥꯊꯣꯏꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯑꯁꯤꯒꯤ ꯊꯋꯥꯏꯁꯤꯅ ꯉꯥꯡꯂꯤꯕ ꯋꯥꯁꯤꯗꯤ ꯃꯅꯥꯛ ꯑꯁꯤꯗ ꯐꯝꯂꯤꯕ ꯇꯣꯝꯄꯣꯛꯅꯗꯤ ꯇꯥꯕ ꯅꯠꯇꯦ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯀꯀꯥ ꯑꯃꯥꯏꯕꯁꯤꯅ ꯍꯥꯏꯖꯔꯤꯕ ꯃꯥꯅ ꯉꯥꯡꯂꯤꯕ ꯀꯌꯥꯗꯨꯗꯤ ꯃꯥꯅ ꯇꯥꯔꯔꯤ ꯇꯣꯝꯄꯣꯛꯁꯨ ꯉꯁꯥꯏ ꯃꯈꯩ ꯀꯤꯅ ꯃꯥꯒꯤ ꯀꯀꯥꯁꯤꯗ ꯃꯈꯨꯠ ꯑꯁꯤꯅ ꯊꯦꯡꯅꯗꯨꯅ ꯃꯍꯥꯛꯁꯦ ꯑꯀꯤꯕ ꯈꯥꯡꯂꯒ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕु ꯀꯀꯥꯁꯤꯅ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯖꯕꯗ ꯅꯨꯄꯤ ꯑꯁꯤꯒꯤ ꯊꯋꯥꯏꯅ ꯇꯥꯕꯤꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯥꯁꯨ ꯈꯪꯕꯒꯨꯝ ꯇꯧꯏ ꯃꯁꯤꯗꯒꯤ ꯀꯔꯤ ꯋꯥꯈꯟꯗꯒꯤꯅꯣ ꯈꯪꯗꯦ ꯎꯏꯁꯤꯜꯂꯝꯕ ꯇꯣꯝꯄꯣꯛꯀꯤ ꯃꯤꯠ ꯑꯁꯤ ꯇꯞꯅ ꯄꯥꯡꯊꯣꯛꯂꯨꯕ ꯃꯇꯝꯗꯅꯤ ꯇꯣꯝꯄꯣꯛ ꯅꯨꯄꯤ ꯑꯁꯤꯒꯤ ꯁꯛꯇꯝ ꯑꯁꯤ ꯃꯍꯥꯛ ꯎꯔꯛꯏ ꯈꯣꯟꯖꯦꯜꯗꯤ ꯇꯥꯗꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯁꯛꯇꯝ ꯑꯁꯤ ꯃꯁꯦꯟ ꯃꯔꯥꯡ ꯃꯃꯤ ꯁꯥꯃꯤ ꯁꯛꯇꯝꯗ ꯐꯥꯎꯗꯣꯔꯛꯏ ꯃꯥꯅ ꯎꯕ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯀꯤꯔꯕ ꯇꯝꯊꯤꯔꯕ ꯁꯛꯇꯝ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ ꯐꯤꯕꯝ ꯃꯑꯣꯡ ꯃꯇꯧꯗꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯃꯇꯧ ꯑꯁꯤ ꯎꯕꯗꯒꯤ ꯇꯣꯝꯄꯣꯛ ꯃꯆꯥ ꯄꯨꯝꯕ ꯊꯛꯀꯠꯈ꯭ꯔꯦ ꯇꯣꯝꯄꯣꯛꯅ ꯑꯗꯨꯝꯅ ꯃꯤꯠ ꯄꯥꯡꯗꯨꯅ ꯅꯨꯄꯤ ꯑꯁꯤꯗ ꯍꯦꯛ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗꯁꯨ ꯅꯨꯄꯤ ꯑꯁꯤꯅꯁꯨ ꯃꯉꯣꯟꯗ ꯌꯦꯡꯂꯦ ꯃꯈꯣꯏ ꯑꯅꯤ ꯃꯤꯆꯥꯟꯅꯔꯦ ꯅꯨꯄꯤ ꯑꯁꯤ ꯑꯃꯥꯏꯕꯁꯤꯗ ꯋꯥ ꯉꯥꯡꯂꯝꯕꯗꯒꯤ ꯃꯈꯥ ꯇꯥꯅ ꯋꯥ ꯉꯥꯡꯈꯤꯗꯦ ꯇꯣꯝꯄꯣꯛꯀꯤ ꯁꯛꯇꯝ ꯑꯁꯤꯗ ꯃꯃꯤꯠ ꯑꯁꯤ ꯏꯔꯪ ꯂꯪꯕ ꯃꯈꯩ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯃꯥꯏꯕꯁꯤꯁꯨ ꯃꯉꯣꯟꯗ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯖꯔꯝꯕ ꯑꯗꯨꯝ ꯍꯪꯂꯝꯕꯁꯦ ꯅꯨꯄꯤ ꯑꯁꯤꯅ ꯋꯥ ꯉꯥꯡꯕ ꯂꯦꯞꯂꯒ ꯃꯥꯒꯤ ꯅꯥꯀꯟꯃꯛꯇꯗ ꯌꯦꯡꯂꯤꯕꯁꯦ ꯑꯃꯥꯏꯕꯁꯤꯅ ꯎꯔꯔꯦ ꯉꯁꯤ ꯎꯕꯗꯒꯤ ꯑꯃꯥꯏꯕꯁꯤꯅ ꯀꯗꯣꯝꯗꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯇꯣꯝꯄꯣꯛꯅ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯂꯒ ꯑꯀꯤꯕꯒꯤ ꯃꯇꯧꯗ ꯅꯨꯄꯤ ꯑꯁꯤꯒꯤ ꯁꯛꯇꯝ ꯊꯋꯥꯏ ꯑꯁꯤꯕꯨ ꯃꯥꯅ ꯌꯦꯡꯂꯤꯕꯁꯦ ꯑꯃꯥꯏꯕꯁꯤꯅ ꯎꯔꯔꯦ ꯑꯃꯥꯏꯕꯁꯤꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯇꯣꯝꯄꯣꯛꯇ ꯇꯣꯝꯄꯣꯛ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ ꯑꯩꯅ ꯅꯪꯕꯨ ꯃꯤꯠ ꯄꯥꯡꯕ ꯌꯥꯗꯦ ꯃꯤꯠ ꯎꯏꯁꯤꯜꯂꯣ ꯍꯥꯏꯗ꯭ꯔꯥ ꯁꯣꯏꯔꯗꯅ ꯄꯨꯟꯅ ꯁꯣꯏꯗꯅ ꯇꯧꯔꯤꯁꯤꯗꯤ ꯀꯩꯅꯣ ꯅꯃꯤꯠ ꯄꯥꯡꯊꯣꯛꯀꯅꯣ ꯅꯃꯤꯠ ꯎꯏꯁꯤꯜꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏ ꯇꯣꯝꯄꯣꯛ ꯃꯥꯒꯤ ꯀꯀꯥꯗ ꯍꯥꯏꯐꯦꯠꯇꯪꯗꯤ ꯃꯨꯟꯅ ꯌꯦꯡꯉꯝꯃꯤ ꯑꯗꯨꯒ ꯋꯥ ꯂꯥꯟ ꯀꯔꯤꯃꯠꯇ ꯉꯥꯡꯗꯅ ꯇꯣꯝꯄꯣꯛꯁꯦ ꯑꯗꯨꯃꯛ ꯂꯦꯛꯊꯗꯨꯅ ꯂꯩꯃꯥꯏꯊꯛꯇ ꯇꯥꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕꯁꯤꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯇꯣꯝꯄꯣꯛꯄꯨ ꯂꯥꯏꯀꯟꯅꯅꯕ ꯍꯣꯠꯅꯩ ꯑꯁꯨꯝꯅ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨꯅꯁꯨ ꯊꯥꯗꯨꯅ ꯃꯍꯥꯛꯄꯨ ꯋꯥꯈꯜ ꯇꯥꯔꯛꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯆꯥꯊꯣꯏꯒꯤ ꯊꯋꯥꯏꯅ ꯑꯃꯥꯏꯕꯁꯤꯗ ꯍꯥꯏꯔꯔꯦ ꯑꯩꯍꯥꯛꯅ ꯇꯥꯏꯕꯪ ꯃꯤ ꯈꯨꯗꯤꯡꯃꯛꯄꯨ ꯑꯀꯤ ꯇꯨꯖꯨꯡ ꯐꯥꯎꯍꯟꯕ ꯅꯠꯇꯦ ꯃꯁꯥꯒꯤ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯩꯒꯤ ꯅꯤꯡꯉꯝꯗꯕ ꯊꯋꯥꯏ ꯑꯁꯤꯅ ꯑꯁꯨꯝꯅ ꯇꯧꯕꯅꯤ ꯅꯍꯥꯛꯀꯤ ꯅꯆꯥ ꯑꯁꯤ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯣ ꯑꯗꯨꯒ ꯍꯦ ꯑꯃꯥꯏꯕ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯀꯅꯨ ꯑꯩ ꯈꯣꯡꯒꯜ ꯂꯤꯔꯛꯀꯅꯨ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯃꯔꯝꯗꯁꯨ ꯅꯪꯅ ꯀꯔꯤꯃꯠꯇ ꯋꯥꯒꯅꯨ ꯆꯠꯂꯣ ꯅꯍꯥꯛꯀꯤ ꯅꯆꯥ ꯑꯁꯤ ꯄꯨꯔꯒ ꯆꯠꯈ꯭ꯔꯣ ꯑꯩꯒꯤ ꯃꯊꯧ ꯃꯉꯝ ꯑꯩꯅ ꯄꯥꯡꯊꯣꯛꯅꯤꯡꯕ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯩ ꯏꯁꯥꯅ ꯂꯩꯔꯝꯂꯦꯟ ꯆꯠꯀꯅꯤ ꯃꯇꯝ ꯑꯗꯨ ꯌꯧꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯈꯣꯏ ꯇꯥꯏꯕꯪ ꯃꯤ ꯑꯃꯥꯏꯕ ꯑꯣꯏꯒꯦꯔꯥ ꯀꯅꯥ ꯑꯣꯏꯒꯦꯔꯥ ꯑꯩꯉꯣꯟꯗ ꯀꯅꯥꯝꯇ ꯆꯪꯂꯛꯀꯅꯨ ꯌꯥꯗ꯭ꯔꯒꯗꯤ ꯍꯦ ꯑꯃꯥꯏꯕ ꯅꯪ ꯐꯥꯎꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯅꯤ ꯀꯥꯎꯒꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯆꯥꯊꯣꯏꯒꯤ ꯊꯋꯥꯏ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ ꯑꯃꯥꯏꯕꯁꯦ ꯍꯥꯏꯔꯝꯂꯤꯕ ꯋꯥꯁꯤꯅꯁꯨ ꯄꯥꯎꯈꯣꯡ ꯀꯌꯥ ꯑꯃ ꯆꯟꯕꯗꯨꯅ ꯇꯧꯔꯤ ꯌꯥꯝꯅ ꯊꯨꯅ ꯇꯣꯝꯄꯣꯛꯀꯨ ꯃꯥꯅ ꯂꯥꯏꯀꯟꯅꯗꯨꯅ ꯋꯥꯈꯜ ꯇꯥꯔꯛꯅꯕ ꯍꯣꯠꯅꯩ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯇꯣꯝꯄꯣꯛ ꯋꯥꯈꯜ ꯇꯥꯔꯛꯂꯦ ꯇꯣꯝꯄꯣꯛꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯑꯃꯥꯏꯕꯁꯤ ꯌꯥꯝꯅ ꯍꯔꯥꯎꯔꯦ ꯑꯗꯨꯕꯨ ꯃꯣꯃꯣꯆꯥ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯝꯗꯗꯤ ꯃꯥꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯦꯡꯅꯕ ꯍꯣꯠꯅꯕꯗꯤ ꯀꯔꯤꯃꯠꯇ ꯉꯝꯈꯤꯗ꯭ꯔꯦ ꯁꯥꯎꯕꯗ ꯍꯦꯜꯂꯕ ꯃꯆꯥꯊꯣꯏꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯍꯟꯗꯅ ꯃꯥꯕꯨ ꯀꯤꯍꯜꯂꯝꯂꯒ ꯆꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯇꯨꯡꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯥꯛꯀꯅꯤ ꯉꯁꯤꯒꯤꯗꯤ ꯑꯉꯥꯡ ꯑꯁꯤ ꯄꯨꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕꯁꯤꯅ ꯇꯣꯝꯄꯣꯛ ꯄꯨꯔꯒ ꯂꯥꯛꯈꯤ ꯌꯨꯝ ꯌꯧꯔꯦ ꯌꯨꯝ ꯌꯧꯔꯕ ꯇꯨꯡꯗ ꯇꯣꯝꯄꯣꯛꯇ ꯃꯥꯅ ꯉꯥꯡꯉꯤ ꯅꯁꯥꯒꯤ ꯊꯋꯥꯏꯁꯤ ꯀꯔꯤꯃꯠꯇ ꯄꯥꯝꯃꯨꯗꯕ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯑꯀꯤ ꯇꯨꯖꯨꯡꯕꯅ ꯊꯜꯂꯕ ꯆꯤꯡ ꯑꯗꯨꯗ ꯅꯍꯥꯛꯅ ꯇꯣꯝꯅ ꯊꯦꯡꯅꯕ ꯃꯇꯝꯗ ꯂꯥꯛꯂꯤꯕ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯋꯥ ꯍꯪꯉꯤ ꯃꯇꯝ ꯑꯁꯤꯗ ꯇꯣꯝꯄꯣꯛ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ ꯃꯥꯒꯤ ꯃꯤꯠꯇ ꯎꯈꯤꯕ ꯑꯀꯤꯕ ꯁꯛꯇꯝ ꯑꯗꯣ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯎꯔꯔꯤ ꯑꯃꯥꯏꯕꯁꯤꯅ ꯍꯥꯏꯔꯔꯤ ꯈꯨꯝꯃꯣ ꯅꯪꯒꯤ ꯅꯇꯥꯎ ꯑꯅꯤꯁꯦ ꯊꯋꯥꯏ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯁꯥꯒꯤ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯌꯨ
ꯊꯧꯗꯣꯛ ꯑꯁꯤ ꯅꯪ ꯃꯃꯥꯡꯗ ꯌꯥꯎꯔꯨꯕ꯭ꯔꯥ? ꯅꯪ ꯅꯨꯄꯤ ꯑꯁꯤꯒꯤ ꯊꯧꯗꯣꯛ ꯌꯥꯎꯔꯨꯕ꯭ꯔꯥ? ꯅꯨꯄꯤ ꯑꯁꯤ ꯅꯈꯣꯏꯅ ꯍꯥꯠꯄ꯭ꯔꯥ? ꯋꯥꯗꯨ ꯍꯜꯂꯛꯄ ꯃꯇꯝꯗ ꯇꯣꯝꯄꯣꯛ ꯈꯨꯝꯗꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕ ꯀꯀꯥ ꯑꯁꯤꯅ ꯉꯥꯡꯂꯔꯤ, "ꯑꯣ, ꯅꯪꯅ ꯄꯤ ꯁꯤꯟꯊꯔꯤꯕ, ꯅꯪꯅ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯤꯕꯁꯤꯗꯤ ꯊꯧꯗꯣꯛ ꯑꯁꯤ ꯅꯪ ꯌꯥꯎꯏ ꯑꯁꯤ ꯅꯠꯇ꯭ꯔꯥ?" ꯇꯣꯝꯄꯣꯛꯅ, "ꯌꯥꯎꯗꯦ, ꯅꯠꯇꯦ, ꯑꯩ ꯀꯔꯤꯃꯠꯇ ꯌꯥꯎꯗꯦ, ꯑꯩ ꯀꯔꯤꯃꯠꯇ ꯈꯪꯗꯦ" ꯍꯥꯏꯗꯨꯅ ꯍꯥꯏ꯫ "ꯈꯪꯗ꯭ꯔꯒ ꯀꯔꯤꯒꯤ ꯅꯪꯅ ꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯤꯕ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯇꯣꯝꯄꯣꯛꯅ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯥꯒꯤ ꯀꯀꯥ ꯑꯁꯤꯗ ꯃꯥꯅ ꯋꯥꯔꯤ ꯇꯝꯂꯝꯃꯤ꯫ ꯃꯥꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯇꯝꯕ ꯃꯇꯝ ꯑꯁꯤ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥꯁꯨ ꯃꯅꯥꯛꯇ ꯂꯩꯔꯤꯕꯅꯤ, ꯃꯥꯁꯨ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ꯫ ꯃꯃꯥꯡꯗ ꯃꯈꯣꯏꯅ ꯏꯔꯥꯡ ꯑꯗꯨ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯆꯤꯡ ꯑꯗꯨꯗ ꯆꯠꯂꯨꯕ ꯑꯃꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯥꯕꯨ ꯀꯟꯕꯤꯅꯕ ꯂꯥꯎꯔꯛꯈꯤꯕ ꯀꯌꯥꯗꯨꯒꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯈꯤꯕ ꯀꯌꯥꯗꯨꯁꯨ ꯇꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯃꯣꯃꯣꯆꯥ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯌꯥꯗꯕꯗꯒꯤ ꯃꯥꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈꯤꯕꯒꯤ ꯋꯥꯔꯤꯁꯨ ꯂꯣꯏꯅ ꯇꯝꯂꯕ ꯇꯨꯡꯗ ꯇꯣꯝꯄꯣꯛ ꯅꯤꯡꯉꯝꯗꯕꯅ ꯀꯞꯄꯤ꯫ ꯃꯥꯅ ꯀꯞꯂꯤꯕꯁꯤ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ, ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯅ ꯃꯥꯅ ꯍꯥꯏꯔꯔꯤ, "ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯃꯄꯥꯟ ꯂꯝꯗ ꯃꯍꯩ ꯃꯁꯤꯡ ꯇꯝꯂꯒ ꯂꯩꯕ ꯂꯨꯈꯣꯏ, ꯃꯥꯒ ꯅꯨꯄꯤ ꯑꯗꯨꯒ ꯅꯨꯡꯁꯤꯅꯖꯕꯅꯤ, ꯃꯈꯣꯏ ꯑꯅꯤ ꯈꯪꯅꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯗꯤ ꯈꯪꯗꯦ꯫ ꯍꯟꯗꯛ ꯂꯨꯈꯣꯏꯅ ꯌꯨꯝꯗ ꯂꯥꯛꯂꯕ ꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯨꯟꯗ ꯂꯩꯀꯥꯏꯗ ꯑꯩꯈꯣꯏ ꯆꯠꯂꯨꯏ꯫ ꯑꯗꯨꯕꯨ ꯀꯣꯟꯅ ꯊꯪꯗ ꯁꯤꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯂꯨꯈꯣꯏꯅ ꯅꯨꯡꯁꯤꯅꯖꯕ, ꯃꯥꯅ ꯊꯋꯥꯏꯃꯛꯅꯤ ꯈꯟꯖꯕ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ" ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯃꯥ ꯑꯃꯗꯤ ꯃꯥꯏ ꯀꯀꯥꯒꯤ ꯃꯥꯡꯗ ꯏꯀꯥꯏ ꯏꯀꯤ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯤ ꯊꯥꯗꯣꯛꯇꯨꯅ ꯃꯥꯅ ꯄꯥꯎ ꯇꯝꯃꯤ, ꯑꯗꯨꯒ ꯀꯞꯂꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯕ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯑꯗꯨꯒ ꯀꯀꯥꯗꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯥꯔꯕ ꯇꯨꯡꯗ ꯀꯀꯥꯗꯨꯅ ꯍꯥꯏꯔꯔꯤ, "ꯍꯧꯖꯤꯛꯇꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯈꯪꯂꯔꯦ, ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯣ ꯈꯨꯗꯣꯡꯊꯤꯕꯗ ꯅꯪꯂꯒꯅꯤ꯫ ꯃꯇꯨꯡꯗ ꯅꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯒꯅꯨ꯫ ꯑꯗꯨꯒ ꯅꯪꯒꯤ ꯃꯔꯨꯞ ꯑꯅꯤꯗꯨꯕꯨꯁꯨ ꯑꯩꯅ ꯉꯝꯅꯕ ꯑꯩꯅ ꯂꯥꯌꯦꯡꯒꯅꯤ꯫ ꯐꯔꯦ, ꯄꯣꯊꯥꯔꯣ꯫ ꯏꯇꯩꯃ, ꯑꯉꯥꯡꯁꯦ ꯊꯣꯛꯍꯟꯒꯅꯨꯀꯣ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯃꯥꯅꯁꯨ ꯃꯉꯣꯟꯗ ꯋꯥꯔꯤ ꯌꯥꯝꯅ ꯁꯥꯔꯔꯤ, ꯆꯤꯡ ꯑꯗꯨꯒꯤ ꯂꯝꯕꯤꯔꯣꯝꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯔꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯇꯝ ꯑꯗꯨꯝ ꯍꯧꯈꯤ꯫ ꯆꯤꯡ ꯑꯁꯤꯗꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯊꯦꯡꯂꯛꯄ ꯈꯨꯗꯤꯡꯒꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ, ꯃꯥꯒꯤ ꯇꯦꯡꯊꯥꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯅꯤꯜꯂꯔꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯇꯝ ꯑꯁꯨꯝ ꯍꯧꯈꯤ꯫ ꯅꯤꯡꯉꯝꯗ꯭ꯔꯕ ꯃꯆꯥꯊꯣꯏꯒꯤ ꯊꯋꯥꯏ ꯑꯁꯤꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ, ꯑꯍꯤꯡ ꯊꯦꯡꯂꯛꯄ ꯃꯇꯝ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯃꯄꯥꯕꯨꯡ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯃꯥꯒꯤ ꯊꯋꯥꯏꯁꯦ ꯀꯣꯏꯄꯥꯏ ꯄꯥꯔꯛꯏ꯫ ꯃꯄꯥꯕꯨꯡ ꯑꯁꯤꯗꯤ ꯇꯨꯝꯕ ꯃꯇꯝꯗ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯁꯤ ꯍꯥꯡꯗꯣꯛꯂꯒ ꯄꯗꯥꯔ ꯑꯃ ꯈꯜꯂꯒ ꯇꯨꯝꯃꯤ꯫ ꯃꯄꯥꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯅꯤꯡꯉꯝꯗ꯭ꯔꯕ ꯃꯆꯥꯅꯨꯄꯤꯁꯤꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯑꯗꯨꯝ ꯌꯦꯡꯖꯩ꯫ ꯌꯥꯝꯅ ꯆꯥꯛꯆꯈꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕꯗꯁꯨ ꯃꯍꯥꯛꯅ ꯆꯤꯡꯗꯣꯟ ꯃꯇꯣꯟꯗ ꯃꯥꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯡꯁꯤꯅꯖꯕ, ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯅꯨꯄꯥ ꯂꯨꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯕꯨ ꯑꯣꯜꯂꯒ ꯃꯥꯅ ꯀꯧꯖꯔꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯀꯧꯖꯩ ꯍꯥꯏꯖꯩ ꯍꯥꯏꯕꯗꯨ ꯃꯉꯥꯏ, ꯂꯨꯈꯣꯏꯅꯗꯤ ꯀꯔꯤꯕꯨ ꯈꯪꯒꯅꯤ? ꯑꯁꯨꯝꯅ ꯅꯤꯡꯉꯝꯗ ꯅꯨꯄꯤ ꯑꯁꯤꯒꯤ ꯊꯋꯥꯏꯁꯤꯅ ꯁꯣꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯂꯨꯈꯣꯏꯁꯦ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕ ꯃꯇꯝꯗ ꯃꯁꯥꯗ ꯃꯪꯂꯥꯛꯅꯕ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯐꯥꯎꯏ꯫ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯃꯆꯥꯊꯣꯏꯕꯨ ꯁꯣꯟꯗꯨꯅ ꯃꯥꯅ ꯀꯞꯄꯤ꯫ ꯃꯃꯥꯡꯗ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯈꯤꯕ, ꯊꯦꯡꯅꯈꯤꯕ, ꯃꯆꯥꯊꯣꯏꯒꯤ ꯏꯆꯝ ꯆꯝꯖꯕ, ꯃꯤꯉꯣꯟꯗ ꯕꯦꯕꯥꯔ ꯂꯩꯅ ꯅꯣꯛꯅ ꯋꯥ ꯉꯥꯡꯖꯕ ꯀꯌꯥ ꯑꯗꯣ ꯉꯁꯤꯁꯨ ꯂꯨꯈꯣꯏ ꯑꯗꯨꯝ ꯅꯤꯡꯁꯤꯡꯂꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯂꯨꯈꯣꯏ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯃꯄꯥꯟ ꯂꯝꯗ ꯆꯠꯀꯗꯕ ꯀꯨꯏꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯆꯥꯊꯣꯏꯕꯨ ꯅꯨꯡꯁꯤꯕꯁꯦ ꯑꯁꯨꯝ ꯍꯦꯜꯂꯛꯄꯗꯒꯤ ꯃꯥꯅ ꯁꯤꯈꯤ ꯃꯥꯡꯈꯤ ꯍꯥꯏꯔꯤꯕ ꯆꯤꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯃꯍꯥꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯆꯠꯅꯤꯡꯂꯤ꯫ ꯅꯣꯡꯃ ꯂꯥꯛꯈꯤ꯫ ꯂꯨꯈꯣꯏꯁꯨ ꯃꯀꯣꯏ ꯃꯔꯥꯡ ꯏꯆꯣꯝ ꯆꯣꯝꯂꯦ, ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯦ꯫ ꯇꯣꯝꯄꯣꯛꯀꯤ ꯌꯨꯝꯗ ꯂꯥꯛꯏ, ꯇꯣꯝꯄꯣꯛꯀ ꯎꯅꯩ꯫ ꯂꯨꯈꯣꯏꯅ ꯍꯥꯏ, "ꯃꯔꯨꯞ, ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯄꯥꯟ ꯂꯝꯗ ꯆꯠꯂꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯆꯠꯇ꯭ꯔꯤꯉꯩ ꯃꯆꯥꯊꯣꯏꯅ ꯃꯥꯡꯈꯤ ꯍꯥꯏꯔꯤꯕ, ꯃꯥꯅ ꯁꯤꯈꯤ ꯍꯥꯏꯔꯤꯕ ꯆꯤꯡ ꯑꯗꯨꯗ ꯑꯩ ꯑꯃꯨꯛꯇꯪꯗꯤ ꯌꯧꯅꯤꯡꯉꯤ꯫ ꯃꯐꯝ ꯑꯗꯣ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯝ ꯌꯦꯡꯕ ꯆꯠꯅꯩ ꯍꯥꯏ, ꯌꯥꯝꯅꯁꯨ ꯐꯖꯩ ꯍꯥꯏ꯫ ꯃꯐꯝ ꯑꯗꯨꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯌꯧꯔꯝꯂꯒ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯂꯨꯕ ꯋꯥ ꯀꯌꯥ ꯃꯉꯣꯟꯗ ꯍꯥꯏꯔꯝꯂꯒ ꯑꯩ ꯆꯠꯂꯒꯦ ꯈꯜꯂꯤ꯫ ꯑꯗꯣ ꯅꯪ ꯑꯃꯨꯛꯇꯪ ꯆꯠꯃꯤꯟꯅꯁꯤꯗꯅ?" ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯇꯣꯝꯄꯣꯛ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯃꯥꯏ ꯀꯀꯥ ꯑꯃꯥꯏꯕꯅꯁꯨ ꯆꯠꯂꯒꯅꯨ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯨꯈꯣꯏꯅ ꯉꯔꯪ ꯉꯪꯗꯨꯅ ꯆꯠꯁꯤ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯇꯣꯝꯄꯣꯛꯁꯨ ꯑꯉꯥꯟꯕ ꯃꯇꯝꯅꯤꯅ ꯀꯩꯁꯨꯝ ꯊꯣꯏꯗꯣꯛꯄ ꯇꯧꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯍꯥꯛ ꯑꯌꯥꯕ ꯄꯤꯈꯤ꯫
ngasi di chalagumsi hayeng chasi haduna haiki asumna hayeng numi asidani lukhoi amadi tompok makhoi ani macha thoina siki basi ngasida makhoi ani lakhi makhoi ani se ayuki chak chaba tolaba matungda lakpane singari mathaklomda hek kakhalakpadagi tompok ti pangki di kirami adugu lukhoi di magi masada karigumba amana adum singlaga pubadona mahakse singasi yorok matamda masa sida karigumba haipum topum khangdaba khara adum phawrare asumna makhoi na singyang asiga mathaklomda sum lakpada miyoi kaya kaya lam yengba laklibase su unare aduga fajaraba makhan kaya amigi leisu salibase makhoi na urami masibu ubada lukhoi mamitik mapi tana kapnare leising se leikidaba miyoi kaya amigi thawai su yoramgani ko haduna mana solari tompokti channa masa se nak ye tungmang kuyeng yen gisale adabu karamba thawin sino kari ithinno khangre lukhoibu lambi yamada asum chinglaga pubadona adum chaningan badona magi masada phawrari masimaknani makhoi anina fajaraba leisu kaya ama horiba masigi nakanda nataba sangtap kaya ama sarib sigi nakanda nataba asom nakal lamarum makhoi ani se adum chakhirame makhoi na chaliba lambi se atai amata nate mamangda mamucha amadi akhoi na changkhiba u marang kaina hauraba yamna kungna fajaraba madugi mafum adomdani lukhoina madugi mafum lomda adum changa matam asida tompokna asomadi mi leitre asomda halasilaw kadomduna nangna changi dubu haduna hai adubu lukhoi yade asomna changsilaw udabri yengo ada kungna hauriba u pambi singase yengo laptang ubada kayada fajariba aibu magi manakta tattana kaurare mafum asida ai changningi mafum asigi fajabada ngayaktang oirabasu ai leningi mafum asida leplaga aina aigi macha thoida kariguma kharasu hainingi law mafum asi yaugadore changusilaw haduna mahangna tompok puchingdina pusilli mikup asida tompoksu wa kari mata ngangdre adum mamana basin haibsi yare adum chana tompoksu nisilakli makhoina onthakiba mapabang uduna yankiba ura adugi mafam angamba singi chingchebado tompokna harale itaw nangna macha thoida wa haining boragadi law mafam ai takhi madugi mafumdu chalaga nangna haining bado pen hairu law adubu lukhoina yade itaw chap manaida masigi kungna haudiba upabi sing asigi maraktoina phamlasi aduga aigi pungningi wa kaya mangon haramge lawne yogadore sangsilao haduna lukhoina mang thaduna adum chiksile hojikti kungna haudiba upabi sing asigi makhong asi yorare mafum asi hek yorakpadagi ngasai makhaidi kaya hena phawrodabani hojikti ayingu nuksit kaya ama phawgale upabi sing ase makhoi anina mafum asi hek yokhibadagi panghai ta haire nuksit ase kanna sitlare ayingu nuksit na phubada lukhoi gi masa pa mate khatlare aduga tompoksu adu mangai ngasai makhai yamna wana lakpasiga mafum asi hek yobaga makhoi se nungai bana kaino matawkhre asumna makhoi na ngyaktang phamduna lukhoi na magi nuksijabi macha thoida wa khara haringai matam asida khanghaudana makhoi gi tungna makhoi nupa ni khlame aduga nupa amana khara kenglap tawna lolasi khara khoirga wa hare nakoi de sida kaidobra lam yengba lakladi asomde yengba yadra asida mi changba yade habna koi khangdabra adumna harakpada tompok amde lukhoi tungkhanduni yengi makhoi singado masigi singasi khunja singora male tompok amde lukhoi na hai mafum asi phajai haduna ngaktang pothabani amana mare asida pothaba yade asida mi changba yade haba khangdabra chalo haduna tale adubu lukhoi su magi nuksijabigi mafamda kariguma khara hainingma leiribanina lukhoina hai akoina sida phambabu kari kaige akoina pochai huraloba nate ngaktang phamasibu kyama yam karigeba yamsu takhatnaru sida akoi kisu arama tawdi kaino adumna haiba matam sida adum mukhatnaba habdu orale tompokna lukhoi lawchalasi lawba manabu nungaite horena makudong thiba tholabadi akoine makhoi thangsu paiba lukhoina mahari asnangi miyon chwangre tumilewsi anganagi asumna tompokni yadaduna ngarang makhoi ni se chatpa hawkre aduga wanga huriba ni sina su nolaga mathau na ka su phaba saini marin di pandaba asumna haragali hori adubu lukhoidi khana ningba habadu phawrabani
ꯑꯁꯨꯝꯅ ꯇꯞꯅ ꯇꯞꯅ ꯆꯠꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗꯅꯤ ꯇꯨꯡꯗ ꯂꯩꯕ ꯑꯃꯅ "ꯑꯣꯏ, ꯃꯐꯝꯁꯤ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ?" ꯑꯃꯅ ꯈꯨꯝꯃꯤ, "ꯑꯗꯨ ꯈꯪꯕꯒꯤꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯑꯩꯈꯣꯏꯒ ꯄꯩꯁꯥ ꯂꯧꯅꯕ ꯃꯔꯣꯏ ꯊꯥꯕ ꯇꯥ ꯁꯨꯕꯣꯜꯒꯤ ꯃꯆꯥꯗꯣ ꯃꯐꯝ ꯑꯁꯤꯗ ꯅꯠꯇ꯭ꯔꯥꯅꯦ?" "ꯍꯦꯍꯦ, ꯑꯗꯨꯅꯤꯅꯦ." "ꯏꯁ, ꯅꯨꯡꯕꯨꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯁꯨ ꯅꯨꯃꯤꯠꯇꯨꯗ ꯍꯦꯛ ꯈꯟꯊꯔꯨꯗꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯇꯥ ꯁꯨꯕꯣꯜꯒꯤ ꯄꯩꯁꯥꯁꯨ ꯐꯅꯌꯥꯝꯅ ꯇꯣꯜꯂꯤꯕꯅꯤꯅꯦ, ꯃꯉꯣꯟꯗꯒꯤ ꯐꯅꯌꯥꯝꯅꯁꯨ ꯄꯨꯔꯤꯕꯅꯤꯅꯦ꯫ "ꯑꯦ, ꯀꯥꯎꯊꯣꯛꯂꯁꯦ, ꯆꯠꯂꯁꯤ ꯂꯥꯎꯁꯦ" ꯍꯥꯏꯗꯨꯅ ꯑꯅꯤ ꯑꯁꯦ ꯆꯠꯅꯕ ꯇꯧꯕ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯈꯣꯟꯖꯦꯜꯁꯤꯡ ꯑꯁꯦ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯂꯨꯈꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯍꯥꯏꯅꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯂꯨꯈꯣꯏ ꯑꯃꯗꯤ ꯇꯣꯝꯄꯣꯛ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ꯫ ꯀꯩꯅꯣ ꯉꯥꯡꯅꯔꯤꯕ ꯋꯥꯁꯤꯗꯤ? ꯃꯁꯤꯗꯒꯤ ꯄꯟꯊꯗꯦ ꯂꯨꯈꯣꯏꯅ ꯌꯥꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ "ꯍꯦ, ꯅꯈꯣꯏ ꯉꯥꯏꯈꯣ, ꯅꯈꯣꯏ ꯉꯥꯏꯈꯣ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯅꯤ ꯑꯗꯨ ꯆꯠꯂꯝꯕꯗꯤ ꯆꯞ ꯂꯦꯞꯄꯤ꯫ "ꯀꯔꯤꯔꯥ?" ꯂꯨꯈꯣꯏꯅ, "ꯍꯧꯖꯤꯛꯀꯤꯗꯨ ꯀꯔꯤ ꯍꯥꯏꯕ? ꯇꯥ ꯁꯨꯕꯣꯜꯒꯤ ꯃꯆꯥꯅꯨꯄꯤ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏꯅ ꯀꯩꯗꯧꯈꯤꯕ?" "ꯃꯗꯨꯒꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯣ ꯉꯁꯤꯗꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯈꯪꯂꯦꯗꯅ꯫ ꯅꯈꯣꯏ ꯑꯅꯤꯕꯨꯁꯨ ꯀꯩꯗꯧꯒ ꯌꯦꯡꯉꯣ, ꯃꯤꯒꯤ ꯊꯋꯥꯏꯕꯨ ꯀꯩꯁꯨꯝ ꯂꯩꯇꯅ ꯈꯟꯕ, ꯅꯈꯣꯏꯅꯁꯨ ꯃꯇꯦꯡ ꯂꯧꯔꯤꯕ, ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕ ꯃꯤ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯅꯈꯣꯏꯅ ꯇꯝꯊꯤꯅ ꯍꯥꯠꯂꯒ ꯃꯐꯝ ꯑꯁꯤꯗ ꯐꯨꯝꯃꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯍꯧꯖꯤꯛꯇꯤ ꯃꯤꯍꯥꯠꯄꯗꯨ ꯀꯅꯥꯅꯣ ꯈꯪꯂꯦ? ꯑꯩꯒꯤ ꯅꯨꯡꯁꯤꯖꯕꯤ ꯃꯁꯥꯇꯣꯏ ꯍꯥꯠꯈꯤꯕ ꯅꯈꯣꯏꯗꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯑꯩꯈꯣꯏꯅ ꯅꯈꯣꯏꯕꯨ ꯍꯥꯠꯀꯅꯤ." ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯍꯧꯖꯤꯛꯀꯤ ꯑꯅꯤ ꯑꯁꯦ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯅꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯀꯔꯦꯝꯅꯅ ꯋꯥ ꯍꯥꯏꯔꯛꯏ꯫ "ꯍꯦꯍꯦ, ꯅꯈꯨꯠꯇ ꯀꯔꯤꯁꯨ ꯌꯥꯎꯗꯕ ꯅꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯗꯣꯔꯤꯕ? ꯍꯦ, ꯊꯋꯥꯏ ꯍꯤꯡꯂꯤꯕꯗꯤ ꯆꯠꯈ꯭ꯔꯣ꯫ ꯃꯥꯅꯤꯅꯦ, ꯃꯐꯝ ꯑꯁꯤꯒꯤ ꯑꯁꯣꯡꯕ ꯎ ꯄꯥꯝꯕꯤ ꯃꯔꯛ ꯑꯁꯤꯗꯅꯤꯅꯦ ꯇꯥ ꯁꯨꯕꯣꯜꯒꯤ ꯃꯆꯥꯅꯨꯄꯤ ꯑꯩꯈꯣꯏꯅ ꯐꯨꯝꯈꯤꯕꯗꯣ꯫ ꯆꯠꯂꯣ" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗꯅꯤ ꯁꯥꯎꯕꯗ ꯍꯦꯜꯂꯕ ꯑꯅꯤ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯊꯥꯡ ꯄꯥꯏꯒꯦꯔꯥ ꯄꯥꯏꯔꯣꯏꯔꯥ ꯍꯦꯛꯇ ꯆꯣꯡꯁꯤꯟꯗꯨꯅ ꯅꯝꯕ ꯍꯧꯏ꯫ ꯑꯁꯨꯝꯅ ꯀꯤꯠ ꯅꯝꯅꯔꯛꯏ꯫ ꯅꯝꯅꯔꯛꯄ ꯃꯇꯝ ꯑꯁꯤꯗꯅꯤ ꯀꯨꯡꯅ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤꯅ ꯕꯥꯕꯣꯛ ꯑꯣꯏꯗꯨꯅ ꯇꯥꯟ ꯊꯥꯕ ꯍꯧꯔꯛꯂꯦ꯫ ꯃꯈꯣꯏꯅ ꯅꯨꯡꯁꯤꯠ ꯑꯁꯦ ꯀꯟꯅ ꯁꯤꯠꯇꯨꯅ ꯇꯥꯟ ꯊꯥꯔꯔꯤ꯫ ꯃꯈꯣꯏꯅ ꯁꯣꯟꯊꯥꯡꯅꯕ ꯂꯤꯔꯤ ꯁꯤꯠꯄ ꯅꯨꯡꯁꯤꯠ ꯈꯣꯟꯖꯦꯜꯗꯁꯨ ꯍꯥꯏꯕꯒꯨꯝ ꯇꯧꯔꯔꯤ꯫ "ꯇꯣꯝꯄꯣꯛ, ꯂꯨꯈꯣꯏ, ꯃꯈꯣꯏꯕꯨ ꯃꯇꯤꯛ ꯆꯥꯅ ꯋꯥꯔꯛꯎ, ꯃꯇꯤꯛ ꯆꯥꯅ ꯂꯃꯟ ꯈꯨꯝꯃꯨ꯫ ꯃꯈꯣꯏꯅꯅꯤ ꯑꯩꯕꯨ ꯍꯥꯠꯈꯤꯕ" ꯍꯥꯏꯗꯨꯅ ꯂꯤꯔꯤ ꯍꯨꯝꯕ ꯅꯨꯡꯁꯤꯠ ꯑꯁꯤꯅꯁꯨ ꯃꯄꯥꯎ ꯆꯦꯜꯂꯔꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯅ ꯍꯥꯏꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤꯗꯤ ꯇꯥꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯂꯨꯈꯣꯏ ꯑꯃꯗꯤ ꯇꯣꯝꯄꯣꯛꯇꯗꯤ ꯊꯧꯅꯥ ꯄꯤꯔꯔꯤ꯫ ꯑꯁꯨꯝꯅ ꯊꯥꯡ ꯐꯅ ꯄꯥꯏꯔꯕꯁꯨ ꯅꯤꯡꯉꯝꯗꯕꯅ ꯍꯦꯜꯂꯕ ꯃꯩꯆꯥꯛ ꯄꯨꯔꯕ ꯂꯨꯈꯣꯏ ꯑꯃꯗꯤ ꯇꯣꯝꯄꯣꯛꯅ ꯀꯤꯠ ꯅꯝꯅꯔꯛꯏ꯫ ꯀꯣꯟꯅ ꯊꯪꯗꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇꯒꯤ ꯊꯥꯡ ꯑꯗꯨ ꯃꯨꯟꯈ꯭ꯔꯦ꯫ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯕ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯅ "ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯨ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ꯫ ꯁꯥꯎꯕꯗ ꯍꯦꯜꯂꯕ ꯂꯨꯈꯣꯏ ꯑꯃꯗꯤ ꯇꯣꯝꯄꯣꯛꯅ ꯐꯨꯕ ꯌꯥꯕ ꯐꯨꯔꯦ, ꯋꯥꯔꯛꯄ ꯌꯥꯕ ꯋꯥꯔꯛꯂꯕ ꯇꯨꯡꯗ ꯍꯪꯉꯤ, "ꯍꯥꯏꯌꯨ, ꯃꯆꯥꯊꯣꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯀꯗꯥꯏꯗ ꯊꯝꯃꯤ, ꯀꯗꯥꯏꯗ ꯐꯨꯝꯃꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯣ ꯍꯥꯏꯗꯣꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯃꯆꯦꯠ ꯂꯦꯜꯂꯒ ꯑꯗꯨꯝ ꯍꯪꯕꯗꯒꯤꯗꯤ ꯀꯣꯟꯅ ꯊꯪꯗ ꯑꯩꯈꯣꯏꯕꯨ ꯍꯥꯠꯄꯤꯒꯅꯨ, ꯃꯐꯝ ꯑꯗꯨ ꯍꯥꯏꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯛꯏ꯫ ꯍꯥꯏꯗꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯗ "ꯃꯐꯝ ꯑꯁꯤ ꯍꯣꯒꯥꯏꯌꯨ, ꯃꯐꯝ ꯑꯁꯤ ꯈꯣꯠꯂꯨ, ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯇꯥꯅꯕ ꯂꯥꯎꯕ ꯌꯥꯔꯣꯏ, ꯌꯥꯝ ꯊꯨꯅ ꯍꯣꯠꯀꯗꯕꯅꯤ" ꯍꯥꯏꯗꯨꯅ ꯍꯣꯒꯥꯏꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯗꯣ ꯌꯦꯡꯂꯒ ꯍꯣꯒꯥꯏꯔꯛꯏ꯫ ꯍꯣꯒꯥꯏꯔꯛꯄ ꯃꯇꯝꯗꯤ ꯀꯣꯟꯅ ꯊꯪꯗꯗꯤ ꯃꯆꯥꯊꯣꯏꯒꯤ ꯁꯔꯨ ꯁꯌꯥꯡ ꯀꯌꯥ ꯑꯗꯣ ꯂꯣꯏꯅ ꯊꯦꯡꯅꯈꯤ꯫ ꯃꯗꯨ ꯎꯕꯗ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯂꯨꯈꯣꯏ ꯊꯃꯣꯏ ꯀꯥꯏꯔꯦ, ꯃꯩꯆꯥꯛ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯁꯔꯨ ꯁꯌꯥꯡꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯧꯅ ꯀꯞꯄ ꯍꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯈꯣꯠꯄ ꯍꯦꯛ ꯂꯣꯏꯕꯒ ꯅꯤꯡꯉꯝꯗ꯭ꯔꯕ ꯑꯅꯤ ꯑꯁꯤꯅ ꯃꯆꯥꯊꯣꯏꯒꯤ ꯊꯋꯥꯏꯅ ꯄꯦꯟꯅꯅꯕ ꯍꯥꯏꯗꯨꯅ ꯑꯅꯤ ꯑꯁꯦ ꯃꯐꯝ ꯑꯁꯤꯗ ꯊꯥꯡ ꯑꯗꯨꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯅꯤ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯁꯤꯔꯒ ꯇꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯀꯣꯝ ꯑꯃ ꯇꯧꯔꯦ꯫ ꯑꯗꯨꯒ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯅꯤꯁꯦ ꯐꯨꯝꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯆꯥꯊꯣꯏꯒꯤ ꯁꯔꯨ ꯁꯌꯥꯡꯁꯤꯡ ꯑꯗꯨꯕꯨ ꯂꯧꯈꯠꯂꯒ ꯂꯨꯈꯣꯏ ꯀꯟꯅ ꯀꯞꯂꯤ꯫ ꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯔꯤ꯫ ꯂꯨꯈꯣꯏ ꯑꯃꯗꯤ ꯇꯣꯝꯄꯣꯛꯅ ꯎꯗꯕꯒꯤꯅꯤ꯫ ꯑꯁꯨꯝꯅ ꯂꯨꯈꯣꯏꯅ ꯀꯞꯂꯤꯕ ꯇꯦꯡꯊꯥꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯅꯥꯀꯟꯗꯒꯤ ꯃꯆꯥꯊꯣꯏꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯃꯃꯣꯟ ꯅꯣꯛꯇꯅ ꯌꯦꯡꯂꯔꯤ꯫ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤꯁꯨ ꯁꯣꯜꯂꯔꯤ꯫ "ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯑꯩꯒ ꯅꯪꯒ ꯋꯥꯏꯊꯨꯡꯅꯕ ꯍꯥꯏꯕꯗꯨ ꯐꯪꯈꯤꯗ꯭ꯔꯦ꯫ ꯑꯩꯍꯥꯛꯇꯤ ꯃꯩꯆꯥꯛ ꯑꯃ ꯄꯨꯗꯨꯅ ꯆꯠꯂꯒꯦ꯫ ꯑꯗꯨꯕꯨ ꯃꯄꯣꯛ ꯑꯃꯗ ꯏꯕꯥꯅꯤ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯄꯣꯛꯄ ꯇꯥꯔꯕꯗꯤ ꯏꯕꯥꯅꯤ ꯊꯦꯡꯅꯁꯤꯀꯣ" ꯍꯥꯏꯗꯨꯅꯗꯤ ꯃꯆꯥꯊꯣꯏꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯍꯥꯏꯔꯔꯤ꯫ ꯂꯨꯈꯣꯏꯗꯤ ꯀꯟꯅ ꯀꯞꯂꯔꯤ꯫ ꯑꯗꯨꯒ ꯇꯣꯝꯄꯣꯛꯅ ꯍꯥꯏꯔꯔꯤ, "ꯏꯇꯥꯎ, ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯀꯨꯏꯅ ꯂꯩꯔꯒꯨꯝꯁꯦ, ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄꯁꯨ ꯌꯥꯏ꯫ ꯂꯥꯎ, ꯃꯆꯥꯊꯣꯏꯒꯤ ꯁꯔꯨ ꯁꯌꯥꯡꯁꯤꯡ ꯑꯁꯤ ꯄꯨꯔꯒ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯟꯅ ꯆꯠꯈ꯭ꯔꯁꯤ꯫ ꯉꯁꯤꯒꯤ ꯇꯥꯟꯖꯥ ꯑꯁꯦ ꯃꯄꯨ ꯃꯥꯅ ꯏꯟꯁꯤꯟꯕꯅꯤ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯃꯟ ꯈꯨꯝꯕ ꯉꯝꯂꯤꯕꯁꯤꯁꯨ ꯃꯄꯨ ꯃꯥꯅ ꯁꯤꯟꯕ ꯉꯥꯛꯇꯅꯤ꯫ ꯆꯠꯂꯁꯤ ꯂꯥꯎ, ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯔꯨꯔꯁꯤ꯫
ꯑꯁꯨꯝꯅ ꯂꯨꯈꯣꯏꯅ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯃꯆꯥꯊꯣꯏꯒꯤ ꯊꯋꯥꯏꯅ ꯄꯦꯟꯅꯕ ꯃꯥꯒꯤ ꯅꯤꯡꯉꯝꯗꯕ ꯋꯥ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯌꯥꯝꯅ ꯊꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯁꯔꯨ ꯁꯌꯥꯡꯁꯤꯡ ꯑꯁꯤ ꯌꯣꯝꯁꯤꯜꯂꯦ ꯑꯗꯨꯒ ꯅꯝꯄꯨ ꯄꯨꯗꯨꯅ ꯄꯨꯔꯒ ꯂꯥꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯂꯨꯈꯣꯏꯅ ꯆꯠꯇ꯭ꯔꯤꯉꯩ ꯃꯆꯥꯊꯣꯏꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯔꯦ꯫ ꯌꯨꯝꯒꯤ ꯃꯄꯥꯕꯨꯡꯅꯁꯨ ꯄꯥꯎ ꯄꯤꯔꯦ, ꯄꯥꯎ ꯇꯝꯂꯔꯦ꯫ ꯃꯄꯥꯕꯨꯡ ꯍꯦꯟꯅ ꯊꯋꯥꯏ ꯆꯥꯛꯈꯤ, ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯟꯈꯤ꯫ ꯑꯁꯨꯝꯅ ꯃꯆꯥꯊꯣꯏꯒꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯈ꯭ꯔꯦ꯫ ꯂꯨꯈꯣꯏꯁꯨ ꯃꯥꯒꯤ ꯃꯄꯥꯟ ꯂꯝꯗ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯃꯈꯥ ꯇꯥꯅ ꯆꯠꯄꯗ ꯃꯇꯥꯈꯤ꯫ ꯅꯤꯡꯉꯝꯗ ꯅꯤꯡꯕ ꯀꯥꯏꯅ ꯀꯥꯏꯅ ꯂꯨꯈꯣꯏ ꯆꯠꯈꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯃꯗ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯔꯕꯗ ꯃꯇꯦꯡ ꯄꯥꯡꯂꯨꯗꯕ ꯃꯃꯣꯆꯥ ꯑꯃꯗꯤ ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯈꯣꯏꯕꯨ ꯑꯃꯥꯏꯕ ꯀꯌꯥ ꯑꯃꯅ ꯂꯥꯌꯦꯡꯅꯕꯁꯨ ꯐꯅ ꯐꯔꯦ ꯍꯥꯏꯔꯕꯁꯨ ꯊꯥꯁꯤ ꯊꯥꯅꯧ ꯍꯧꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯃꯛ ꯉꯁꯤꯁꯨ ꯂꯩꯍꯧꯔꯦ꯫ ꯇꯣꯝꯄꯣꯛꯁꯨ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯑꯃꯅ ꯉꯁꯤꯁꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯗꯕ ꯅꯠꯇꯦ ꯃꯆꯥꯊꯣꯏꯕꯨ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯁꯨ ꯃꯥꯒꯤ ꯃꯇꯥꯎ ꯂꯨꯈꯣꯏꯒꯤ ꯊꯋꯥꯏ ꯆꯥꯛꯄ ꯀꯌా ꯑꯗꯨꯕꯨ ꯅꯤꯡꯁꯤꯡ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯀꯪꯕ ꯂꯩꯇꯦ, ꯑꯗꯨꯃꯛ ꯀꯞꯂꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯄꯨꯖꯔꯛꯄ ꯏꯁꯩ ꯁꯛꯄꯤ ꯑꯃꯅ ꯀꯧꯔꯤ ꯍꯥꯏꯕ ꯋꯥꯔꯤꯁꯤꯒꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯉꯁꯤ ꯄꯥꯊꯣꯛꯆꯔꯦ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫